Online manipuri numidangi paumiyeng tabiriba pumnamakpu thoilashramna khurumjari ahanbada Jiribamgi Bengali singna taba mafamda Meitei amadi KUKI na khut thoknarabdi chapchaba action lwkhatlagani organization Jiribam district ki Bengali singna tariba mafam singda Meitei amadi KUKI singna makha tana khut thoknarabadi maduda chenariba singi mathakta chapchaba action lwkhatlagani haina all Jiribam Muslim Society amasung all Jiribam socio-economic and cultural organization na phongdorakli Loop ani asigi secretary singna khuyek piduna thadorak pacherol amana hai Meitei amadi KUKI kangloop ani gi marakta thokliba lan asi Bengali community na yamna hakchinna lawi haukiba matam khara asida Jiribam da Bengali singna namna taba mafam sing haibadi Lalpani Champanagar Rasidpur Balijuri na chingba mafam singda kuthokna bagi thodok ngaihak leitana thokli maduna maram oiraga mafam sing aduda leiriba nupi angang sing mi paina ba pokna bana maram oiraga leiba faw bakinare hairi Cherol sina hai tha sigi ani gi numidang dasu Lalpani da leiba sanol hak kauba mioi amagi mayumda bom kapsilaki adubu bom adu pokai haudabana aso apan yaukide asiguma thaudo asi matungda amuk hana tawbiganu kanglu furup puna nungsi chanana leiminari hairi Makha tarakpa update ta Jiribam gi relief camp ta leramba imung nifuga nipan gi mioi sing ngasi masa masa gi mayumda hanjin nakre Manipura thokli bakanglup ani gi lan asina maram oiduna Jiribam district ki mafam taruk ta hangba relief camp nipan da changjafam loduna leramba mioi singi manungda Jiribam gi chingdong lekai primary school da hangba relief camp ta leramba imung nifuga nipan gi mioi chamaga kuntraumdoi ngasi masa masa gi mayumda hanjin ba hokre relief camp ta leramba mioi sing asi ngasi district administration Jiribam amasung security force ka khusamna duna masa masa gi mayum phawa thinbiki maduda DC Jiribam senior SP Jiribam CO 39 ARCO 20 Battalion CRPF 87 Battalion CRPF ki kangbu amadi nodal officer M Surjit yauna mioi sing asi masa masa gi mayum phawa thinjinbiki relief camp ta lerambbi ngasi masa gi mayumda yauraba nupi ani na phongdorakpagi matung inna Manipur lengana security piduna chap chaba ngak senbagi thabak paikhatpadagi amadi thajaba kaya pibadagi masa masa gi mayumda ngasi hanjinbani tung koina matik chaba security piduna micham praja singbu ngak senbagi thabak chathabiduna masa masa gi mayumda lehenba ngamhanbiu haiki ngasi gi khongchat aduda saruk yakiba deputy commissioner Krishna Kumar na phongdokhibada Jiribam da leiminariba praja miyamna amana amagi mateng pangnaduna amasung thajaba thamnaduna district asi tangdu leitaba ama oihanduna hanagi fibam da hanjinaba hotnasi hojik Jiribam da hangniba relief camp tare ta changjafam loduna leiriba mioi sing asi su athuba matamda masa masa gi mayum da hanjinaba thabak paikhalagani mangjawnana security matik chana thamduna ngak senbagi thabak paikhatkani haibagi thajaba su pikhi hairi makha tarakpa update da Jiribam da chingning khaibada yum ama nansinkhibadagi chahi 10 da ngairi binupi macha ama sire mari sokle Ngarang ahing Jiribam district ki mafam ayambada akanba mawongda nong leptana chubadagi chingning hairakuna chingchepta saba yum ama nansinkhibadagi mioi ama sire mioi mari na sokpadagi hospital da laikanari Laibak thiba thaudo asi ngasi nongalamdai pung 3:30 taba aduaida Jiribam police station dagi kharomda kilometer 9 muk chatlaga laiba Sonapur gram panchayat ki manung chanba Ahmedabad part 1 da laiba MD Ajibur Rahman apokpa laikhidraba boitoi gi chingya da saba yum adu chingning khairakpadagi yum gi saruk sing loina nansinkhibadagi laibak thiba thaudo asi thokhibani yum adu chingdagi kintharakpa laibak sina nansinkhiba aduda Numona Begum Tara Thaudok thokpam da laikhidre thaudo aduda imung asigi mioi mari aso apan nangle aduga soklaba mioi sing Rani Begum kunthraga mari mapuroiba MD Ajibir Rahmat maki machanupi Gulsana Begum taraga nipan machanupa MD Selim Udin taraga taruk machanupi Sumita Begum nipani mioi mari asigi manungda machanupi Sumita Begum fibam lusilakpadagi Silchar Medical Hospital da pukharkre aduga atay asokpasing aduna Community Health Center Jiribam da hujik laying chathari yum asida punna mioi tare leibani aduga mapa amadi machanupi amagadi chingning khairakpa aduda aso opan nanghaude hairi makha tarakpa update ta working chatpa na hatarer AR na phajillubadagi mera paibi ima singna kalhaure Yaripok mayai kaithel da working chatlingai da naha tare pungarang numidang tare suba Assam Rifles na phajin khibagi irang thokluraba matungda makoi tare adubu miyamna kalhaure hairi ngarang numidang pung 4:30 taba matamda naha tare asina working chatlingai da gypsy ani da lakpa AR gi kangbuna makoi bu phakibani hairi tanja aduda phakiba mioi tare aduna makoi phaduna pure haiduna lauromki maduda thobal gi koibada tariba maira paibisingna thobal mela ground mamangda lambi thingbagi khongjang changsinki maira paibising aduna lambi thingbaga loina na phajin khiba icha sing piu haina lambi da lauduna AR gi gari sing adu thattuna thamki pao sin hai makha tana AR amadi maira paibising aduga mukna duna makoina phajin khiba na tare adu thadoknaba taksin khibadagi ngasi ahing nongai
ꯄꯨꯡ 12 खरा हेलक्पदा फारबा नहा तरेट अदु पुलिसता सिनारक्तुना थादोरखी लोइनना पुलिसना कंडीशन अमता यावदना नहा तरेट अदु थादोरखी हाइरी अमरोमदा नहा तरेट अदुबु कंडीशन अमता यावदना थादोरपिरक्पा अदुबु खोंजंग अदुदा सरुक याखिबी यारिपोक सैदो क्लब की ह्यूमन विंग की जॉइंट सेक्रेटरी चाउना थौबाल पुलिसपु थागतपा फोंदोखी लोइनना असिगुम्बा AR ना इचासिंगबु फाजिन पुनसिनबगी थौवोंग तोइना चथारक्पा असिबुदी महांगना नुंगनांगबु फोंदोखी।